CBI na MLA Rameshwar ki mathakta charge thagathre Kairau gi MLA Lauren Bam Rameshwar Maitei Mahaki manager amasung MU gi official ahum gi mathakta CBI Anti Corruption Bureau Imphal branch na lokhatpa case amaga mari lenana ngasi court ta charge thagathre Charge sheet adu di yauriba mising adu di MS Lauren Bam Enterprises ki proprietor hojikna BJP gi MLA oiriba Lauren Bam Rameshwar Mahaki manager Khetrimayum Joy Kumar Singh Matamadugi MU gi finance officer hojikna suspension da leriba K Jivan Kumar Matamadugi purchase officer hojikna assistant finance officer Khetrimayum Basanta Singh amasung Matamadugi store in charge M Tejendroni Makhoi gi mathakta bureau asina under section 120B 420 468 471 477 AIPC amasung section 13(2) read with 13(1)D OPC Act 1988 ki makhada charge sheet adu thagalakibani CBI ACB Imphal branch na chatharkiba investigation da in 2012 tagi 2016 phawda public servant Basanta Jivan Kumar amasung Tejendrona MS Lauren Bam Enterprises ki proprietor hojikna MLA oiriba Lauren Bam Rameshwar amadi mahaki manager ga lautunarga Manipur University bu namthak tawki masiga loinana public servant oiriba makhoi ahumna makhoina pairiba phamadugi power la na sinaduna amasung contractor Rameshwar gi mateng pangduna asoiba aranba ke ayawa tender adubu ayaba piduna MU gi International Guest House ki tongan ba furniture supply tawhanki masigi mathakta furniture item sing adugi masing sure haina in 2014 gi October 3 ta stock register da lana entry tawduna furniture item kaya award pa leirabasu MS Lauren Bam Enterprises na claim tawrakhiba senpham adu pithoki masigi loinana award pa item sing adu kupsinaba honabada in 2016 gi October 3 da MU gi recreation hall mai chakpada polam sing adu yaukhre apunba senpham lupa lakh 103 ga sungna lising amaga chamapan 109 gi polam mang takre haina report tawramba thengnare hairi ngasi file tawkiba charge sheet adu special judge Imphal West na ayaba pikhibaga loinana accused oiriba sing adu da notice thanaba khangankhre aduga topa pawmana Sisipur thongdokta senaba miyosing masak khangle Thasigi marida Surachanpur gi ATM butta paisa hapnaba honaringai nongmaina landaduna writer safeguard group ki employee Arambam Ranjan hatkiba amadi lupa crore amaga lakh 15 gi senpham lut tawgi thongdokta chapchana senaba ahum police na masak khangba ngamkhre Police ngasi thengna thadorokba pawgi matungina makhoi gi custody da leiriba miyo ahum wahang pahung tawudagi tamthiraba crime adu makhoina sathabani haiba chapchana khangba ngamle hairi Makhoi ahum adudi writer safeguard ki employee ama yauna laikhidraba Arambam Ranjan ga punna numit adumakta da thabak tawminaba K Brozen amadi K Roman amasung B Thangkhan Monni makhoi ahum thawdo asiga mari lena na singnabadagi pharga police custody da thamlakhibani makhoi buahang pawhung tawbada crime adugi mastermind K Brozen ni haiba khangbangamki mahaki license gun 0.32 caliber crime adu da sinaki crime aduna Brozen gi thorang makhada K Roman amasung B Thangkhan Mon anina sathakibani hairi Brozen na phongdorokpagi matungina crime adu satharaba matung nongmai adu sinabada ATM amada K Roman na lotuna thamlaga numit adumakta da K Brozen na lokthoklaga Imphal da leiba mayumda puraga lotkibani hairi K Brozen police na thasigi nipanda thawdo aduga mari lena na phakibani numit adu da mahaki yumdagi crime adu da sinakiba license kan adu su lokhatkibani aduga topa pawmana numit tarani leirabadi test tawdrabasu yumda hanba yare leikidaba covid positive oiba mi gi masing humpu sukre covid-19 positive oibadagi numit tarani covid care center da leirabadi condition khara da test tawdrabasu yumda hanba yare haina health services ki director na lauthokibaga loinana hana home isolation tawbugi matam numit tara marini oiramba aduna numit tare ni da hanthakre Amaromda Manipur da COVID-19 positive oibadagi negative orapagi sang hantharabasu nauna positive orapagi masing hengelakpaga loinana Manipur da laikhidaba COVID-19 positive oiba migi masing humpu sukre Health Services ki Director Dr. K. Rajona thasigi tara tereta thokba cherol amagi matungina COVID-19 testing gi matangda ahongba khara leiragani hairi Serol aduna phongdokhibagi matungina COVID-19 positive oiduna COVID care center da leiba miyoisingi condition gi matungina numitarani surabadi makha tana test tawdrabasu yumda adumak hanba yargani hairi COVID-19 positive oiduna COVID care center da leiba layong uttaba miyoi singdi makha taba test amuk tawdrabasu numit tarani surabadi yumda hanba yargani haina serol duna phongdoroli yamna kandaba makhalgi layong utpa COVID positive oibadagi COVID care center da leiraba miyoi sing amadi layong laklamdai gi thakta leiba miyoi sing numit tarani COVID care center da leiraklabadi
amadi numit tarani suramdaida numit humni thangna na laihau laktaba phibam leirabadi makha tana test amuk tawdrabasu yumda hanba yaragani hairi mayai orok tawba changda laihau utpa miyo singdasu mahaki layong adu numit humni gi manungda phakrabadi amadi mathang numit mari nida oxygen saturation gi chang chada maudra manga gi thakta leirabadi covid care center da leirapa numit tarani surabadi makha taba test tawdana yumda hanba yaragani haina serol aduna phongdoroli condition ahumakta numit tarani leiramlaga yumda hankiba miyoina numit taret nidi yumda isolation tawduna leigadabani amadi haksel gi phibam yengsingedabani hairi adubu COVID-19 ya akan balayong leiba miyoy singdi COVID care center da leibada layong sing adu phakrabasu discharge tawdringai gi mamangda test tawgadabani haina serol duna phongdoroli COVID-19 positive oibadagi home isolation tawduna leiba layong uttaba amadi layong khara utlabasu numit humni thangna na layong ulaktaba tarabadi numit tarani subada home isolation gi matam loire haina lawba yare haina serol duna phongdoroli adubu COVID-19 ya akan balayong leiba miyoy singdi COVID care center da leibada layong sing adu phakrabasu discharge tawdringai gi mamangda test tawgadabani haina serol aduna phongdoroli COVID-19 positive oibadagi home isolation tawduna leiba layong uttaba amadi layong khara utlabasu numit humni thangna na layong ulaktaba tarabadi numit tarani subada home isolation gi matam loire haina lawba yare haina serol aduna phongdoroli atopa pawamana hana home isolation tawbagi matam numit tara marini oiramba adu numit tare nida hanthakre amadi masini matangda official oiba serol ama thokre hai covid care center da numit tara ni leirabadi makha taba test tawdrabasu yare haibasigi matangda pawgili khulamana hai numit tara ni bu surabadi positive oikiba miyo aduna atopa miyo singda sandokadaba leitre haiba wafam leibanani mari lenaba pawamana hokiba pung kunmeri da covid-19 positive oiba miyo ani jenims ta leikhidabaga loinana laisat asina maram oiraga leikhidaba masing humpu sure laisat asidagi phagalakpagi changsu hantharakli jenims tagi phangba pawamagi matungina ngarang imphal west district tagi sahi marphuni thoi suraba nupa amaga sahi yankhi humdoi surbi nupi amaga leikhidre leikhidaba miyo ani mag hanadagi houna masage anabasing lei hairi थासिगी तारा तेरेता हॉस्पिटल असिदा लायंगनाबा पुरखिबी सही यांखै हुमदोय सुरबी नुपी अदु ngarang numidang waram pung manga khara henbada leikidabani amadi sahi marphuni thoi suraba nupa aduna ngarang numidang pung 13 minute kunda leikidabani hairi miyoy ani asi leikidraba matungda state asigi oina laisat asidagi leikidaba masing humpu sure laisat asigi wangang loisu oiba health care additional director dr khoirom sajikumar manga thokpa serola magi matungina laisat asigi phagalakpagi changchada 19.9 da leiri panbay abadi manipur positive orambadagi negative orapagi changchada 19 helurabani panbay abadi thasigi taramari da laisat asigi phagalakpagi changchada 19.3 phawbu yoruraba matungda tapna amuk phabagi changasi hantharakibani haukiba pung kunmeri gi manungda numidang wairam pung manga phawgi manungda manipur da central armed police force ki personnel kunmapan yauna nauna miyoi chamaga tara positive oire hai nauna miyoi chamaga tara positive oire haina khangkiba du jenims sis hospital none bishnupur surachanpur kangpokpi imphal east little clinic tamenglong thawal kakching advanced hospital christian hospital babina diagnostic amasung raj medicity dani haina serol aduna palli positive oireba singadu imphal west district tagi ani imphal east tagi kunthramapal surachanpur tagi ani senapati tagi ama none da ama tamenglong dagi manga kakching dagi manga thawal dagi kuni thoi amasung kangpokpi district tagi tari ni haina serol duna phongdoroli haukiba pung kunmeri gi manungda general population gi punna miyoi marfu tare positive oibagi manungda marfu humdoi di mapal da chalu bagi travel history leite hairi haukiba pung kunmeri asida laisat asidagi phaduna miyoi humdra mathoi discharge tawkhre discharge tawkiba sing adu CAPF ki yankhai humdoi jenims nipal covid care center lamboi khongnang khongdagi ama covid care center lamding dagi manga covid care center JNB Sandil dagi ahum amasung Jiribam dagi amani hairi state asigi laisat asigi positive oiba masing lising mapan ga sung tara masigi manungda general population gi lising taret ka yankhai ni thoi central security force gi lising amaga chamapan yankhai ni pal yaure amadi active case lising ani ga chama tara humdoi masigi manungda general population gi lising amaga charipan kuni thoi central security personnel dagi chani ga mawdra ma thoi ni hairi laisat asidagi phakibagi apunba masing lising taruka chanipan kunthanipal masigi manungda general population gi lising manga ga chama hundra mari central security personnel dagi lising amaga chatruk humphumari ni atopa pawgili khul amadana ngasi imphal west district ki oina covid-19 positive oikiba mi gi masing nipunipa ni hai miyoi nipunipa laisat asigi positive oibagi manungda mayang imphal konchak mayai lekai dagi miyoi tara wangoi longjam lekai dagi tara uripok sinam lekai dagi ahum amasung lamsang kaithel dagi ahum yauri thawal da ngasi rapid antigen test tawda miyoi kulumdoi nauna laisat asigi positive oiba thengnare hai
ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ